ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯇꯝꯅꯥ ꯀꯧꯕꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯍꯣꯏꯒꯤꯗꯤ ꯅꯤꯡꯉꯣꯜ ꯌꯥꯝꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯅꯥ ꯍꯣꯏꯒꯤꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯌꯥꯝꯕꯅꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯀꯕꯣꯛꯂꯩꯗꯨ ꯌꯣꯡꯈꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯝꯅꯥꯗꯨ ꯆꯨ ꯑꯁꯥꯡꯕ ꯑꯃ ꯆꯤꯛꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯅꯥ ꯃꯌꯥꯗꯨ ꯆꯨꯗꯨ ꯁꯥꯏꯅ "ꯀꯕꯣꯛꯂꯩ! ꯀꯕꯣꯛꯂꯩ!" ꯀꯕꯣꯛꯂꯩ ꯇꯝꯅꯥ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯝꯅꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯁꯨꯒꯠꯂꯒ "ꯏꯕꯦꯝꯃ, ꯅꯁꯛꯇꯨꯒ ꯆꯨꯗꯥꯗꯨꯒ ꯑꯋꯥꯡ ꯈꯨꯕꯧꯗ ꯂꯩꯕ ꯊꯣꯉꯥꯛꯄ ꯂꯥꯏꯗꯣ ꯃꯥꯜꯂꯦ꯫ ꯑꯩꯅꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯕꯤꯒꯦ ꯈꯟꯅ ꯂꯥꯛꯏ, ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯖꯤꯜꯂꯛꯑꯗꯤꯅꯦ ꯇꯝꯕꯤꯗꯕꯤꯗ ꯍꯟꯖꯈꯤꯁꯅꯤꯀꯣ." "ꯏꯁ, ꯃꯁꯛꯁꯤꯒ ꯁꯥꯎꯕꯤꯒꯥꯁꯨ ꯇꯧꯔꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯀꯩꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯔꯤꯗꯨꯕꯣ?" ꯇꯝꯅꯥ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯀꯕꯣꯛꯂꯩꯗꯨ ꯉꯛꯅ ꯇꯝꯅꯥꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯏ꯫ "ꯀꯩꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯗꯅꯦ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯕꯅꯤ꯫ ꯅꯃꯤꯠꯇꯣ ꯆꯣꯡꯊꯣꯛꯄ ꯇꯥꯔꯦꯃꯤ." "ꯑꯗꯨꯏ ꯅꯠꯇꯦꯍꯦ, ꯏꯅꯦ ꯍꯣꯏ ꯃꯥꯝꯃ ꯍꯣꯏ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ꯫ ꯀꯅꯥꯝ ꯂꯩꯇꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯗꯧꯗꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯌꯥꯔꯦ." ꯀꯅꯥꯝ ꯂꯩꯇꯦ ꯇꯥꯕꯗ ꯇꯝꯅꯥ ꯇꯞꯅ ꯀꯕꯣꯛꯂꯩꯒꯤ ꯅꯥꯀꯣꯡꯗ "ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯊꯥꯕ ꯈꯨꯔꯥ ꯇꯣꯅꯥ ꯍꯣꯏꯒꯤ ꯀꯣꯕꯤꯗꯣ ꯍꯦꯛꯄ ꯌꯥꯕ ꯌꯥꯎꯍꯧꯔꯦ ꯍꯥꯏꯕ." ꯀꯕꯣꯛꯂꯩꯁꯨ ꯇꯝꯅꯥꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯇꯧꯏ꯫ "ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤ." "ꯍꯣꯏꯁꯦ, ꯑꯩꯁꯨꯅꯦ ꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯣꯟ ꯐꯦꯡꯉꯝꯕꯅꯤ, ꯊꯣꯛꯈ꯭ꯔꯒ ꯂꯩꯔꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯏꯃꯥꯅ ꯊꯤꯔꯛꯄ ꯇꯥꯔꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ." "ꯍꯣꯏ, ꯑꯗꯣ ꯍꯣꯔꯦꯟ ꯁꯣꯏꯅꯗꯕꯤ ꯑꯩꯅꯦ ꯍꯨꯏꯆꯦꯟ ꯍꯦꯛꯇ ꯈꯣꯡꯂꯛꯑꯒꯦ꯫ ꯑꯗꯣ ꯅꯪꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯎꯀꯣ." ꯍꯣꯏ, ꯑꯩ ꯆꯠꯂꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯤꯅ ꯇꯥꯈꯤ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯐꯤ ꯁꯥꯕꯗꯨ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗꯨꯗ ꯀꯕꯣꯛꯂꯩꯗꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯠ ꯇꯥꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯏꯉꯛꯉꯛꯏ꯫ "ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯣ? ꯏꯆꯥ ꯌꯥꯏꯃꯅ ꯂꯝꯇꯨꯒ ꯁꯤꯆꯟ ꯁꯤꯡꯖꯟꯗꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯛꯂꯕ ꯖꯥꯠꯂꯅꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯈꯪꯖꯗꯕꯅꯤನ ꯉꯛꯅ ꯁꯣꯟꯗꯨꯅ ꯂꯩ꯫ ꯑꯁꯣꯝꯗ ꯇꯝꯅꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯣꯡꯃꯇ ꯂꯝꯁꯤꯠ ꯋꯥꯏꯁꯦꯡ ꯇꯧ ꯍꯥꯏꯕ ꯌꯥꯗꯕ ꯃꯥꯅ ꯃꯥꯡꯒꯣꯜ ꯁꯤꯠꯆꯜꯂꯛꯄꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤ ꯄꯨꯡꯉꯛꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯛꯆꯥꯅꯅ ꯃꯆꯥꯅꯨꯄꯤꯅ ꯂꯝꯁꯤꯜꯂꯤꯕꯗꯨꯗ ꯌꯦꯡꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" "ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯑꯗꯣ ꯉꯛꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯅꯣꯡꯃꯇ ꯂꯝꯁꯤꯠ ꯋꯥꯏꯁꯦꯡ ꯇꯧ ꯍꯥꯏꯕ ꯌꯥꯗꯕ ꯏꯆꯥꯅ ꯂꯝ ꯇꯨꯒ ꯁꯤꯠꯆꯜꯂꯛꯄꯁꯤꯗ ꯏꯆꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥꯁꯨ." "ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯑꯗꯨꯝ ꯉꯛꯅ ꯌꯦꯡꯉꯤꯗꯣ." "ꯍꯣ, ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯧ ꯇꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥ ꯊꯧꯁꯥꯗꯅ ꯁꯨꯝꯖꯤꯠꯇꯨꯅ ꯗꯥꯔꯤ ꯃꯄꯥꯟꯗꯨ ꯍꯥꯏꯐꯦꯠ ꯀꯟꯊꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯑꯗꯨꯃꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯣꯝꯗꯅ ꯀꯕꯣꯛꯂꯩꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯔꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯝꯅꯥ ꯍꯣꯏꯒꯤ ꯋꯥꯄꯟ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯍꯨꯏꯆꯦꯟ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯈꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯁꯥꯎꯅ "ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯍꯨꯏꯆꯦꯟ ꯈꯣꯡꯉꯤꯁꯤꯕꯣ? ꯂꯥꯏ ꯇꯤꯟ ꯃꯈꯦꯜ ꯂꯥꯡꯕ ꯃꯇꯝꯁꯤꯗ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯨ ꯉꯥꯡꯗꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯇꯝꯅꯥꯁꯨ ꯍꯨꯏꯆꯦꯜ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗ ꯇꯞꯅ "ꯀꯕꯣꯛꯂꯩ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ, ꯑꯩꯁꯨ ꯊꯣꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯋꯥꯄꯟ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯇꯝꯅꯥ ꯎꯕꯗ ꯁꯥꯎꯔꯞꯅ "ꯀꯩꯗꯧ ꯂꯩꯔꯤꯅꯣ? ꯑꯩꯅ ꯍꯨꯏꯆꯦꯟ ꯈꯣꯡꯕꯒ ꯐꯠꯇꯣꯛꯂꯛꯑꯣ ꯍꯥꯏꯔꯒ?" "ꯌꯥꯗꯗꯧꯔꯤꯅꯦꯍꯦ, ꯇꯥꯆꯧ ꯍꯣꯏ ꯇꯥꯌꯥ ꯍꯣꯏ ꯎꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯏꯕꯦꯝꯃ꯫ ꯂꯥꯛꯑꯣ ꯌꯥꯔꯦ, ꯀꯣꯕꯤꯗꯣ ꯍꯦꯛꯇ ꯂꯦꯔꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛꯇꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯀꯣꯕꯤꯁꯤꯡꯗꯨ ꯍꯦꯛꯄ ꯌꯥꯕ ꯈꯟꯗꯅ ꯌꯦꯡꯂꯒ ꯍꯦꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯈꯨꯠꯇ ꯀꯣꯕꯤ ꯄꯥꯝꯕꯤ 4-5 ꯄꯥꯏꯕꯗꯨ ꯑꯇꯩ ꯄꯥꯏꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯒ
ꯃꯈꯣꯜ ꯄꯤꯛꯅ ꯇꯝꯅꯥ ꯅꯪ ꯀꯣꯕꯤ ꯀꯌꯥꯝ ꯂꯩꯔꯒꯦ? 2, 3, 4 ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯀꯣꯕꯤꯁꯤꯡꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯕꯣꯛꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯗꯤ ꯀꯌꯥꯝ ꯍꯦꯛꯂꯒꯦ? ꯑꯩꯁꯨ 4-5 ꯍꯦꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯕꯤꯁꯤꯡꯗꯨ ꯇꯝꯅꯥꯗ ꯎꯠꯂꯝꯃꯤ꯫ ꯇꯝꯅꯥꯅ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯤ, ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛꯇꯨ ꯃꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯊꯥꯔꯤꯕ ꯀꯣꯕꯤꯁꯤꯡꯗꯨ ꯍꯨꯔꯥꯜꯂꯒ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯅ ꯆꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯟꯁꯥꯡ ꯄꯣꯂꯥꯡꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯀꯣꯕꯤꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ, ꯉꯔꯥꯡꯗꯤ ꯀꯣꯕꯤꯁꯤ 4 ꯈꯛꯇ ꯂꯦꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ 9 ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ? ꯀꯣꯕꯤꯁꯤꯕꯨ ꯃꯇꯣꯝꯇꯒ ꯃꯔꯣꯡ ꯂꯣꯛꯈꯠꯂꯛꯑꯖꯥꯠꯂꯅꯦꯍꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤꯗꯨ ꯉꯛꯆꯥꯅꯅ ꯍꯦꯟꯁꯥꯡ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯟꯅ ꯂꯨꯝꯂꯒ ꯀꯕꯣꯛꯂꯩꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯕꯨꯛꯅꯤꯡꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯏꯍꯦ, ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯊꯝꯖꯤꯟꯕ ꯀꯣꯕꯤꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯂꯒ ꯂꯩꯕ ꯀꯣꯕꯤꯅ ꯃꯔꯣꯡ ꯂꯣꯡꯂꯤꯕ ꯑꯣꯏꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯈꯟꯅ ꯀꯕꯣꯛꯂꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯇꯝꯅꯥꯗꯨ ꯃꯈꯨꯠꯇ ꯉꯔꯥꯡ ꯍꯨꯔꯥꯜꯂꯨꯕ ꯀꯣꯕꯤ ꯑꯃ ꯄꯥꯏꯔꯒ ꯈꯥꯎ ꯑꯃꯗ ꯆꯦꯡ ꯈꯔꯒ ꯂꯣꯏꯅꯅ ꯀꯕꯣꯛꯂꯩ ꯍꯣꯏꯗ ꯑꯍꯥꯕꯤ ꯆꯥꯁꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯇꯝꯅꯥ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯉꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯍꯥꯕꯤ ꯃꯃꯥ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ? ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯐꯛ ꯃꯇꯠ ꯑꯃ ꯂꯩꯔꯤꯕꯗꯨ ꯊꯥꯔꯝꯃꯤ꯫ ꯇꯝꯅꯥꯗꯨ ꯅꯣꯛꯈꯤ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯏꯕꯦꯝꯃ, ꯑꯍꯥꯕꯤꯁꯦ ꯆꯥꯅꯕ ꯅꯠꯇ꯭ꯔꯣ ꯊꯑꯣꯏꯀꯤ ꯑꯩꯈꯣꯏꯅꯤꯅ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯣꯕꯤ ꯍꯨꯔꯥꯜꯂꯨꯔꯤꯁꯦ? ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ ꯑꯉꯥꯎꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤꯗꯨ ꯀꯅꯥ ꯇꯥꯈꯤꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯇꯥꯔꯝꯃꯣꯏꯍꯦ ꯕꯦꯝꯃ, ꯀꯥꯟꯅꯗꯦ ꯑꯩ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯛꯑꯒꯦ, ꯅꯪꯅ ꯏꯃꯨꯡꯗꯒꯤ ꯈꯥꯡ ꯅꯨꯡ ꯄꯨꯊꯣꯔꯛꯑꯣꯆꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗ ꯆꯦꯡ ꯉꯧꯅꯕ ꯀꯣꯜ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯡ ꯉꯧꯗꯨꯅ ꯑꯍꯥꯕꯤ ꯆꯥꯅꯕ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯃꯀꯨꯝ ꯇꯥꯅ ꯁꯨꯔꯕꯗ ꯉꯥꯔꯤ ꯉꯥꯇꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯒ ꯇꯝꯅꯥꯅ ꯑꯩꯗꯤ ꯇꯤꯟꯕꯨ ꯆꯨꯝꯃꯦ ꯇꯧꯔꯤꯁꯦ꯫ ꯀꯕꯣꯛꯂꯩꯅ ꯌꯥꯔꯤ ꯕꯦꯝꯃ, ꯆꯥꯗꯧꯕ ꯂꯩꯔꯕꯁꯤꯗ ꯅꯪꯒꯤ ꯉꯥꯏ ꯉꯝꯗꯕꯤꯗ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯜꯂꯨꯕ ꯀꯣꯕꯤꯗꯨꯒ ꯑꯍꯥꯕꯤꯒ ꯀꯣꯠꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯅꯕ ꯂꯥꯛꯅꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥ ꯂꯥꯛꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯐꯧꯔꯥꯗ ꯐꯧ ꯐꯧꯔꯤꯕꯗꯨ ꯅꯨꯡꯁꯥ ꯐꯨꯕ ꯃꯥꯟꯅꯗꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯣꯠꯂꯤꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯇꯝꯅꯥꯅ ꯏꯕꯦꯝꯃ, ꯍꯨꯔꯥꯟꯕ ꯀꯣꯕꯤ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ, ꯈꯨꯍꯥꯎ ꯑꯃ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯍꯨꯔꯥꯜꯂꯒ ꯆꯥꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯍꯥꯎꯔꯣꯡꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯍꯥꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯠꯂꯒꯦꯍꯦ꯫ ꯇꯝꯅꯥꯅ ꯏꯅꯦ, ꯉꯁꯥꯏꯗꯒꯤ ꯏꯅꯦ ꯂꯩꯕ ꯑꯣꯏꯔꯦ꯫ ꯇꯝꯅꯥ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯁꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯆꯦꯟꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯗ꯭ꯔꯤ꯫ ꯅꯈꯣꯏ ꯑꯅꯤ ꯍꯟꯖꯜꯂꯧꯀꯣ, ꯈꯪꯅꯤꯕ ꯅꯈꯨꯠꯅ ꯅꯈꯣꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯨꯗꯦꯛꯑꯗꯕꯅꯤ ꯑꯩꯅ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯥꯎꯅ ꯆꯩꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯤꯗꯅ ꯑꯃꯗ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯥꯁꯤꯜꯂꯛꯏ꯫ ꯀꯕꯣꯛꯂꯦ, ꯅꯪꯕꯨ ꯅꯣꯏ ꯌꯨꯝꯗ ꯆꯪꯕ ꯀꯤꯔꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯉꯁꯤ ꯂꯩꯔꯨꯔꯁꯤꯔꯣ? ꯌꯥꯅꯤꯍꯦ, ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯒꯦ꯫ ꯅꯈꯣꯏ ꯏꯅꯦꯅꯕꯨ ꯅꯪꯕꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯨꯕꯤꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯐꯨꯕꯗꯤ ꯐꯨꯔꯣꯏꯗ, ꯍꯣꯔꯦꯟꯅꯦ ꯈꯔ ꯆꯩꯒꯗ꯭ꯔꯥ, ꯑꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯇꯝꯅꯥ ꯃꯈꯣꯏꯗ ꯂꯩꯔꯁꯤ ꯍꯥꯏꯕꯗꯨ ꯌꯥꯗ ꯇꯞꯂꯤ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅꯤꯡꯒꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯁꯥꯎꯅ ꯅꯪ ꯍꯟꯖꯜꯂꯛꯏꯗꯅ, ꯑꯩꯅ ꯅꯉꯣꯟꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯒꯅꯨ, ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗ ꯁꯪꯒꯣꯏꯒꯤ ꯁꯥꯏꯖꯤꯟꯗꯨꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯁꯥꯏꯖꯤꯟ ꯃꯌꯥꯗ ꯇꯠꯇꯨ ꯂꯦꯞꯄꯗꯨ ꯎꯏ꯫ ꯍꯥꯏ ꯏꯆꯥ ꯌꯥꯏꯃ, ꯀꯩꯗꯧꯔꯦꯅꯦ ꯅꯪꯕꯣ? ꯏꯃꯨꯡꯗ ꯆꯪꯂꯛꯀꯦ ꯍꯥꯏꯗꯗꯅ ꯁꯥꯏꯖꯤꯟ ꯃꯌꯥꯗꯨꯗ
ꯃꯤ ꯊꯨꯡꯂꯕꯗꯧꯅ ꯇꯇꯨ ꯂꯦꯞꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯣ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯇꯅꯦ ꯍꯦ ꯇꯣꯡꯗꯨꯅ ꯇꯧꯔꯕꯅꯤꯅ ꯏꯃꯨꯡ ꯆꯪꯕ ꯉꯝꯗꯗꯅ ꯂꯦꯞꯂꯤꯕꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯅ ꯌꯥꯗꯕ ꯀꯔꯤ ꯇꯧꯔꯨꯔꯒꯦ? ꯀꯕꯣꯛꯂꯩ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯇꯇꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯥꯎꯅ ꯍꯥꯏꯈ꯭ꯔꯣꯗꯅ ꯅꯄꯥꯕꯨꯡꯅ ꯍꯪꯉꯤꯁꯦ ꯅꯪꯅ ꯀꯩꯗꯧꯔꯨꯒꯦꯗꯣ ꯍꯥꯏꯔꯣꯕ꯫ ꯃꯃꯥꯡ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯣꯕꯤ ꯍꯨꯔꯥꯜꯂꯨꯕ꯫ ꯍꯥ ꯏꯆꯥ ꯌꯥꯏꯃ ꯑꯗꯨꯝꯅ ꯃꯇꯨꯡꯗ ꯇꯧꯒꯅꯨꯀꯣ꯫ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯅꯃꯥꯗꯅꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯀꯤꯔꯨꯞ ꯌꯦꯡꯉꯤ꯫ ꯕꯥꯕꯥ ꯏꯃꯥꯗꯤ ꯍꯥꯏꯔꯁꯨ ꯌꯥꯗꯅ꯫ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯅꯆꯥꯁꯤꯡꯅ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯊꯤꯡꯂꯤꯕꯅꯣ? ꯊꯤꯡꯗ꯭ꯔꯗꯤ ꯀꯔꯤꯅꯣ? ꯃꯇꯣꯝꯇ ꯆꯥꯒꯦ ꯊꯛꯀꯦꯁꯨ ꯍꯥꯏꯗꯦ꯫ 이몽기 tum다시가 미가 못 부슬럭다네 했다네. 굿짜우 타이. 아두디 야디나 팅고 따바니. tombi기 와도 따바다 까복레이 기룩 마마다 아무 마빠봉다 묵 잉라가 레라미. 마짜기 마타우다 아짜우부스 소르상나 혼독라가. 마마, 낭수 카라 펜토 오게 더러게. 아이코이네 소리 놈리세 이짜싱이니. 아야이마, 낭수 이몽세 미 얌짜이 하이바 캉리바니. 아두나 미 부실럭라가 चा थकतना याम तौगनुनि हे। होय बाबा। फरे संगो इमुंग चंगलगा करी करीनो तौबा याबा तौसलुरो। होय बाबा। असी हाइदना कबोकलै हाथो हाथो इमुंगदा चेनसिनखिरमी। मदु उरगा तोंबी इसौ लांगबा लेफौदे। अदबु मपुरोइबना मतम चादे हाइना थिमजिलमी। असमना नुमित निनि हुमनि हौख्रबा तुंगदा मखोइगी खुलदुगी ओइना ख्वाइदगी चावबा संगोइ अचौबा लैबदुदा लिकोन सानरमी। लिकोन सानबदो कबोकलैसु यामना चटनिंगलमी। अदुना ममा इबेमदा लिकोन सानबा यावरुगे हाइना ग्री ताई। हाय याइमा मखेल याम लांगनु। नबुंग नौपा लैतबा नोइदिने अमा मथेंगदा कुमा येंगबा चटपा याबा नतेने। फतनुंगदा थोकलबदी कनाना नोइगी पाना पामोम ओइबिगदौरिया। इमा मखागी ताचौइसु ngakani हाय आइसु चलुगेबा। आई यारोय आइना यारोय हाइरिबसिनिको। असी हाइदुना तोंबीना मचानुपीदु लिकोन सानबा यावबा यारोय हाइना थिंगलमी। कबोकलै लिकोन सानबदु यावनिंगबनादि लोइरमी। अदुना तमना होइददि मा सोइदना चटकनी हाइना खुमलमी। अशुमना नुमिदांगी मतम ओइरक्लबदा कबोकलै मपा पिकपदुदा लोना इबुंगो होरेनि चेगा यंगाइदा कारगा लोना थोकलगा लिकोन सानबा यावरुसिको। नंगसु चटलबदि इचेना नंगी फुरिट अमा लोनबिदुइनी। कबोकलैगी मौपादुसु मचेना फुरिट अमा लोनबिनी हाइबदुदा हराउना। असेंबैरो इचे अदु ओइदि आइगा चसे। असे हाइदुना मचिन मौपादु ममा मपा तुमखिबा गाइदुना लेरमी। ममा मपा हेक तुमथख्रे खंगबगा मचिन मौपादु यांगाइ कादुना कबोकलैगी योमखंग नेटलगा मपालदा थोरकलमी। इचे होरिट निमा होइनदि फुदि फुरोइको। कैसु तौरिसे मोइना मेकअप थोट्रिङाइदा हलागा लोइरे लाओ। असे हाइदुना मचिन मौपादु लमजाउरोमदा थोरकपदा तमना होइ मयामसु लाकपगा मपा चानै। तमना कबोकलै उबदा कबोकलैगी मनाक्ता प्रप्रप चेनसिलक्तुना कबोकलैगी मखुत समी। अस आइदि नंग लारोइद्रना क्याम पाखलुरे। ngसाइना आइ सोइदना लाकनी हाइरमिदुदि। अदुइसु नोइ इनि होइना मुखामलगा थमख्रद्राना आइदि पाखलिनी। असी हाइदुना मखोइ अनिदु वारी सानदुना लिकोन सानफम तमना लाअम्मी। लिकोन सानफमदा थंगनबा खुलदगी पाखंग खरसु हाना लाक्तुना लेरमी। मखोइगी मरक्ता तोमचा कौबा चुंगफिराल चाबा पाखंग अमसु यावी। तोमचा कबोकलैबु हेक उबा मिकुप्ता अपाम नुसी फाउरमी। अदुबु कबोकलैनदी तोमचाबु उबदा थोइना करिसु खंजिलमदे। अदुगी महुत तमनाना तोमचा उबदा अपाम नुसी फाउख्री। अदुना तमना तपना कबोकलैगी नापदा चिरोल तौरई। कबोकलै तु आदगी खुदै लै मचु सेटपा नुपासे येंगो। कदाइनो असी हाइदुना कबोकलै मताना हाइरिबदु कनानो हाइना येंगलक्लमी। मतमदुदा कबोकलैसु तोमचादा येंगलई। असोमदा तोमचादी कबोकलैना मंगोंदा येंगलक्पदुदा इकाइ नुंसी यानै। अदुबु कबोकलैदी करिसु खंगदना असी कैदौरगे। असी उबदा आइगी थमोइसे इथक इपोम हौरे इबेमा। यारे इबेमा पक्त्रे असिदबु करिदा ngauरिनो खंगदे। असी हाइदुना कबोकलै फक्थारिबा दोमदा चंगसिलगा फमथखिरमी।
ꯇꯝꯅꯥꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯃꯇꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯝꯆꯥꯒꯤ ꯃꯇꯥꯎ ꯈꯣꯡꯕꯗꯨ ꯈꯨꯂꯪ ꯏꯁꯩ ꯑꯃ ꯁꯛꯅ ꯇꯝꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯤꯀꯣꯟ ꯐꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯝꯅꯥ ꯈꯣꯡꯕꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯆꯤꯟꯗ ꯇꯞꯅ "ꯑꯩꯅ ꯈꯟꯖꯔꯤꯁꯤꯒ ꯄꯦꯜꯂꯕꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯗꯨ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯈꯣꯡꯕꯒꯤ ꯃꯈꯨꯠꯇ ꯂꯣꯠꯂꯤꯕ ꯂꯤꯀꯣꯟ ꯃꯔꯨꯗꯨ ꯀꯔꯣꯝꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯇꯝꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ "ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯇꯝꯅꯥꯒꯤ ꯃꯇꯧꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯝꯅꯥꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯈꯣꯡꯕꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨꯗ ꯊꯤꯜꯂꯝꯃꯤ꯫ "ꯇꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯕꯗꯨ ꯃꯈꯨꯠ ꯑꯣꯏꯗꯨ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯈꯨꯠ ꯌꯦꯠꯇꯨ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗꯅ ꯂꯤꯀꯣꯟ ꯃꯔꯨꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯗꯨ ꯍꯦꯟꯅ ꯃꯆꯤꯟ ꯄꯩꯊꯣꯛꯈ꯭ꯔꯦ꯫ "ꯁꯤꯒꯤ ꯃꯁꯥꯅꯗꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦ." ꯀꯕꯣꯛꯂꯩ ꯇꯝꯅꯥꯅ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ "ꯇꯝꯅꯥ, ꯅꯪꯒꯤ ꯐꯦꯠꯐꯥ ꯂꯥꯎꯕ ꯃꯇꯧꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯊꯣꯛꯀꯅꯨ ꯀꯩꯗꯧꯔꯒꯦ?" ꯇꯝꯅꯥ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯁꯥꯎꯅ ꯀꯕꯣꯛꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯇꯣꯞꯄꯅ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯃꯁꯝ ꯐꯣꯏꯈ꯭ꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯅ ꯍꯥꯏꯕ ꯑꯣꯏꯕꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯤꯀꯣꯟ ꯃꯔꯨ ꯐꯣꯡꯕꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯀꯕꯣꯛꯂꯩ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯊꯣꯛꯂꯛꯄꯒꯨꯝ ꯆꯪꯈꯤꯕꯁꯨ ꯌꯣꯡꯈꯝ ꯑꯗꯨꯗ ꯅꯦꯠꯂꯒ ꯌꯥꯡꯒꯥꯏꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯀꯕꯣꯛꯂꯩꯗꯨ ꯇꯝꯅꯥ ꯍꯣꯏꯗ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕꯗ ꯐꯤ ꯊꯤꯟꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕꯗ ꯐꯤ ꯊꯥꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯇꯝꯅꯥ! ꯇꯝꯅꯥꯎ!" ꯀꯕꯣꯛꯂꯩꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯁꯈꯤ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ "ꯍꯩꯃꯥ ꯀꯕꯣꯛꯂꯩ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯅꯦ." "ꯇꯝꯅꯥꯗꯤ?" "ꯅꯇꯥꯗꯣ ꯂꯥꯏꯍꯧ ꯈꯥꯡꯗꯅ ꯐꯃꯨꯡꯗ ꯄꯣꯊꯥꯍꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" "ꯏꯅꯦ, ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯏꯇꯣꯝꯇ ꯆꯠꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯇꯝꯅꯥ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯩꯊꯦꯜꯗ ꯃꯇꯣꯝꯇ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯇꯣꯝꯆꯥꯁꯨ ꯃꯇꯥꯎ ꯈꯔꯒ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯡ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯕꯣꯛꯂꯩ ꯂꯥꯛꯄ ꯎꯕꯗ ꯃꯇꯥꯎ ꯑꯃꯅ ꯏꯇꯥꯎ, ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯣ ꯑꯥꯗ ꯂꯥꯛꯏ ꯀꯥꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯇꯥꯎꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯕꯣꯛꯂꯩ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯇꯥꯎ ꯑꯃꯅ ꯑꯃꯨꯛ "ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯆꯍꯧꯔꯣꯍꯦ." "ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅꯅꯦ ꯑꯩꯈꯣꯏ ꯍꯥꯏꯕꯤꯗꯧꯔꯤꯕ." "ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏ ꯌꯥꯎꯕꯤꯌꯣ ꯍꯥꯏꯗꯦꯀꯣ, ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯥꯏꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯀꯕꯣꯛꯂꯩꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯀꯕꯣꯛꯂꯩꯁꯨ ꯁꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯅ ꯇꯣꯝꯆꯥ ꯍꯣꯏꯅ ꯐꯝꯂꯤꯕ ꯎꯀ꯭ꯔꯣꯡ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯒꯤ ꯃꯇꯥꯎ ꯑꯃꯅ "ꯏꯇꯥꯎ, ꯌꯧꯁꯤꯜꯂꯛꯏ." ꯇꯣꯝꯆꯥ ꯃꯇꯥꯎꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯃꯌꯥꯝꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯤꯟꯁꯤꯟꯈꯤꯔꯝꯃꯤ꯫ "ꯏꯆꯟ, ꯑꯝꯇ ꯉꯥꯏꯈꯣ." "ꯑꯩꯕꯨꯔꯣ ꯏꯕꯨꯡ, ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ?" "ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯥꯟꯅ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯀꯕꯣꯛꯂꯩ ꯀꯧꯏ." ꯇꯣꯝꯆꯥ ꯀꯕꯣꯛꯂꯩꯒꯤ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ "ꯀꯕꯣꯛꯂꯩ, ꯑꯩꯁꯦ ꯅꯍꯥꯟ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ." ꯀꯕꯣꯛꯂꯩ ꯇꯣꯝꯆꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯥ ꯇꯥꯝꯅꯥꯅ ꯇꯣꯝꯆꯥꯕꯨ ꯎꯕꯗ ꯄꯥꯝꯖꯕꯗꯨꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯅ ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯃꯦꯡꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡ, ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯩꯗꯤ ꯏꯕꯨꯡꯕꯨ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯈꯟꯖꯩ꯫ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ." ꯇꯣꯝꯆꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯑꯁꯨꯝꯅꯈꯛ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯀꯌꯥꯅ ꯃꯥꯒꯤ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯛꯂꯗꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯆꯥ ꯍꯟꯗꯛꯃꯨꯛꯁꯨ ꯑꯅꯝ ꯀꯟꯕ ꯃꯇꯧꯗ "ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯍꯥꯟ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗꯗꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏꯕ?" "ꯏꯁ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯇꯥꯗꯨꯅ ꯏꯕꯨꯡꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨꯗ ꯏꯕꯨꯡꯒꯤ ꯅꯁꯛ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯅꯤ."
ꯇꯣꯝꯆꯥ ꯃꯍꯥꯛꯅ ꯈꯜꯂꯨꯕꯗꯨꯒ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ ꯃꯈꯨꯠꯅ ꯂꯨꯈꯝꯗꯨ ꯅꯥꯟꯗꯨꯅ ꯃꯈꯣꯡꯅ ꯅꯨꯡꯖꯦꯡ ꯈꯔ ꯀꯥꯎꯗꯨꯅ ꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯀꯔꯤꯁꯨ ꯈꯟꯗꯅ "ꯏꯕꯨꯡ, ꯋꯥ ꯍꯥꯏꯗꯧꯕ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯀꯕꯣꯛꯂꯩꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯅꯨꯡꯖꯦꯡ ꯃꯔꯛꯇꯨꯗ ꯃꯈꯣꯡꯗꯨ ꯁꯥꯎꯅ ꯀꯥꯎꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯇꯝꯅꯥꯒ ꯀꯕꯣꯛꯂꯩꯒ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕꯗꯨ ꯀꯂꯛꯆꯕꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯄꯨꯛꯅꯤꯡꯗ "ꯍꯟꯗꯛꯇꯤ ꯇꯝꯅꯥꯒ ꯀꯕꯣꯛꯂꯩꯒꯁꯦ ꯈꯟꯅꯍꯟꯕ ꯁꯣꯏꯗꯅ ꯌꯥꯔꯅꯤ꯫ ꯍꯟꯗꯛꯇꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯑꯅꯤꯁꯦ ꯅꯝꯗꯅ ꯍꯦꯛꯇ ꯁꯦꯠꯇꯣꯛꯅꯍꯟꯒꯦ" ꯑꯁꯤ ꯈꯟꯅ ꯊꯣꯏꯅꯨ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯃꯇꯥꯎ ꯃꯌꯥꯝꯅ ꯐꯝꯂꯤꯕꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯇꯥꯎ ꯑꯃꯅ "ꯏꯇꯥꯎ, ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯌꯥꯔꯛꯇ꯭ꯔꯣ?" "ꯍꯣꯏ ꯏꯇꯥꯎ, ꯌꯥꯔꯛꯇ꯭ꯔꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅ ꯍꯥꯏꯕꯗꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯕꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯉꯥꯎꯖꯥꯠꯂꯣ?" ꯇꯣꯝꯆꯥ ꯃꯇꯥꯎ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯪꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯈꯣꯝꯕꯗꯨ ꯃꯃꯥꯒꯤ ꯀꯩꯊꯦꯜ ꯄꯣꯠꯐꯝꯗ ꯄꯣꯠꯆꯩ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯇꯥꯎ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯇꯥꯎ ꯇꯣꯝꯆꯥꯅ ꯃꯪꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ "ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯃꯪꯉ ꯐꯝꯃ ꯂꯩꯔꯝꯃꯤꯁꯤꯕꯣ?" "ꯍꯣ, ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯉꯁꯤꯗꯣ ꯅꯨꯄꯤ ꯑꯃꯗ ꯏꯇꯥꯎꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯨꯕ, ꯌꯥꯔꯛꯇ꯭ꯔꯦꯌꯦ, ꯑꯗꯨꯒꯤꯅꯤ." ꯈꯣꯝꯕꯗꯨ ꯉꯛꯅ "ꯍꯥ, ꯏꯇꯥꯎꯗꯕꯣ? ꯁꯛ ꯆꯨ ꯍꯥꯏꯔꯦ ꯋꯥꯠꯇꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯍꯥꯏꯔ ꯈꯨꯜꯂꯤꯕ. ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯆꯝꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯂꯔꯣꯏꯕꯣ. ꯑꯩꯈꯣꯏꯗꯤ ꯑꯉꯥꯎꯕꯤꯕꯨ ꯑꯣꯏꯔꯝꯃꯅꯤꯅ ꯉꯁꯥꯏꯗꯩ ꯅꯣꯛꯅꯔꯤꯕꯅꯤ. ꯏꯁ, ꯅꯣꯏ ꯁꯨꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ?" ꯇꯣꯝꯆꯥ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯗꯦ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯊꯣꯏꯅꯨ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯇꯝꯗꯨꯗ ꯇꯝꯅꯥ ꯉꯝꯗꯗꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯅ ꯍꯧꯗꯣꯛꯀꯦ ꯈꯜꯂꯤꯕꯗꯨ ꯀꯣꯟꯅ ꯍꯧꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯗꯤ ꯇꯝꯅꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯇꯥꯔꯒ ꯇꯣꯝꯆꯥ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯐꯝ ꯇꯝꯂꯨꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯜꯂꯗꯨꯅ ꯇꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯝꯅꯥꯒꯤ ꯃꯁꯥ ꯉꯝꯗꯕꯗꯨ ꯐꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯗꯒꯤ ꯇꯝꯅꯥ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯇꯧꯔꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯇꯝꯅꯥꯗꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗ ꯍꯪꯒꯥꯝ ꯆꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯅꯨ ꯂꯥꯛꯏ꯫ ꯊꯣꯏꯅꯨ ꯇꯝꯅꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯤ꯫ "ꯇꯝꯅꯥ, ꯍꯣ ꯇꯝꯅꯥꯎ!" ꯇꯝꯅꯥꯁꯨ ꯊꯣꯏꯅꯨꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯀꯅꯥꯅꯣ? ꯑꯩ ꯄꯨꯈ꯭ꯔꯤꯗ ꯂꯩꯌꯦ, ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ." ꯊꯣꯏꯅꯨꯁꯨ ꯇꯝꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ꯫ ꯇꯝꯅꯥ ꯊꯣꯏꯅꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ "ꯑꯦ, ꯊꯣꯏꯅꯨ, ꯀꯩ ꯂꯩꯔꯒꯦ?" "ꯏꯕꯦꯝꯃ, ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ ꯈꯜꯂꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯁꯨꯝ ꯍꯧꯗꯣꯛꯄ ꯉꯝꯗ ꯂꯩꯔꯝꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦꯅ ꯂꯥꯛꯑꯕ." "ꯀꯔꯤ ꯋꯥꯅꯣ? ꯑꯗꯨ ꯀꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏ ꯌꯥꯕꯗꯨꯕꯣ." "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯇꯥ ꯇꯣꯝꯆꯥꯒꯤꯅꯤ." "ꯇꯣꯝꯆꯥꯗꯤ ꯀꯅꯥꯅꯣ?" "ꯍꯦꯔꯥ, ꯑꯇꯩ ꯅꯠꯇꯦꯍꯦ, ꯅꯪꯅ ꯉꯥꯎꯖꯕ ꯅꯨꯄꯥꯗꯣ." ꯇꯝꯅꯥ ꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯖꯤꯛ ꯏꯀꯥꯏꯕ ꯄꯣꯛꯏ, ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯤ꯫ "ꯑꯗꯨ ꯀꯩꯗꯧꯔꯒꯦ?" "ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯇꯥꯔꯒ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ." "ꯁꯥꯎꯔꯣꯏꯕꯁꯤ, ꯍꯥꯏꯔꯛꯑꯣ." ꯊꯣꯏꯅꯨ ꯇꯝꯅꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯨꯛꯇ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯅꯍꯥꯟ ꯅꯣꯡꯃ ꯃꯍꯥꯛꯅ ꯇꯣꯝꯆꯥꯒ ꯀꯕꯣꯛꯂꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯎꯈꯤꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯍꯥꯛꯅ ꯄꯥꯎ ꯇꯝꯂꯤꯅꯦꯅ ꯇꯧꯔꯤꯗꯨ ꯃꯍꯥꯛꯅ ꯍꯦꯟꯖꯤꯟꯅ ꯃꯆꯨ ꯊꯥꯛꯆꯤꯟꯅ ꯋꯥꯔꯤꯗꯨ ꯇꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯝꯅꯥ ꯁꯥꯎꯔꯤ꯫ "ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯅꯣꯡꯃꯇ ꯀꯕꯣꯛꯂꯩꯅ ꯑꯩꯉꯣꯟꯗ ꯇꯝꯗꯦꯅ." "ꯇꯝꯅꯥ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯣꯏ ꯍꯥꯏꯕꯒꯤ ꯍꯥꯏꯗꯕꯅꯤ. ꯅꯪꯅꯇꯕꯨ ꯀꯕꯣꯛꯂꯩꯁꯦ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯩ ꯋꯥꯅꯤ. ꯀꯕꯣꯛꯂꯩꯅꯗꯤ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯗꯕꯅꯤꯀꯣ. ꯀꯕꯣꯛꯂꯩꯅꯗꯤ ꯀꯩꯁꯨ ꯅꯪꯁꯦ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯐꯥꯎꯕ ꯈꯟꯗꯕꯅꯤ." ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯇꯝꯗꯗꯤ ꯇꯝꯅꯥ ꯃꯤꯅ ꯀꯕꯣꯛꯂꯩꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯝꯅꯥ ꯊꯣꯏꯅꯨꯅ ꯇꯣꯝꯆꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄꯅ ꯀꯕꯣꯛꯂꯩꯒꯤ ꯃꯔꯝꯗ ꯍꯨꯟꯗꯨꯅ ꯉꯥꯡꯂꯕꯁꯨ ꯈꯟꯅꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯞꯅ "ꯊꯣꯏꯅꯨ, ꯑꯩ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ, ꯅꯪꯁꯨ ꯍꯥꯏꯗꯧꯕ ꯂꯣꯏꯔꯗꯤ ꯍꯟꯈ꯭ꯔꯣ." ꯊꯣꯏꯅꯨ ꯇꯝꯅꯥꯒꯤ ꯋꯥꯗꯨ తాꯕꯗ ꯐꯔꯦ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯍꯟꯈꯤ꯫ ꯇꯝꯅꯥ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯕꯗ ꯄꯨꯛꯅꯤꯡꯗ ꯋꯥꯐꯝꯗꯨ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯗꯨ ꯀꯕꯣꯛꯂꯩꯗ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯄꯟꯊꯗꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯇꯝꯅꯥ ꯍꯥꯊꯨ ꯍꯥꯊꯨ ꯀꯕꯣꯛꯂꯩ ꯍꯣꯏꯗ ꯂꯥꯛꯏ꯫
ꯃꯇꯝꯗꯨꯗ ꯀꯕꯣꯛꯂꯩꯁꯨ ꯌꯣꯡꯈꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯕ ꯇꯥꯟꯖꯥꯅꯤ꯫ ꯀꯕꯣꯛꯂꯩ, ꯍꯩꯃꯥ ꯇꯝꯅꯥ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ, ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯇꯝꯅꯥ ꯀꯕꯣꯛꯂꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯗꯨ ꯏꯉꯛ ꯉꯛꯅ, ꯇꯝꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯕꯣꯛꯂꯩ ꯇꯝꯅꯥꯒꯤ ꯏꯁꯥꯎ ꯁꯥꯎꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯩ ꯋꯥꯅꯣ? ꯅꯣꯡꯃ ꯅꯪ ꯂꯝꯕꯤꯗ ꯇꯥ ꯇꯣꯝꯆꯥꯒ ꯊꯦꯡꯅꯕ꯭ꯔꯥ? ꯇꯣꯝꯆꯥꯗꯤ ꯀꯅꯥꯅꯣ? ꯈꯪꯁꯤꯟꯅꯗ ꯇꯧꯒꯅꯨ, ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗ ꯊꯦꯡꯅꯈꯤꯕ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ꯫ ꯑꯣ ꯊꯦꯡꯅꯩꯌꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯕꯣꯛꯂꯩꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯇꯝꯅꯥꯒꯤ ꯃꯐꯝꯗꯗꯤ ꯊꯣꯏꯅꯨꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯨꯗ ꯁꯥꯎꯔꯦ꯫ ꯀꯕꯣꯛꯂꯩ, ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯖꯕꯤ ꯏꯇꯥꯅꯦꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯋꯥ ꯂꯣꯠꯇꯅꯒ ꯇꯧꯔꯒ ꯅꯁꯥꯒꯤꯇ ꯈꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯝꯅꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯇꯝꯅꯥ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯌꯥꯔꯦ, ꯑꯩ ꯅꯪꯒꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯄꯥꯝꯗꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯀꯩꯒ ꯀꯧꯅꯗ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯅꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ, ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯐꯅ ꯀꯟꯅ ꯃꯇꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯇꯝꯅꯥ ꯃꯇꯥꯅ ꯋꯥ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗ ꯁꯥꯎꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩ ꯇꯝꯅꯥꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯇꯥꯟꯅꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯅ ꯈꯥꯝꯕ ꯌꯥꯗ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯝꯅꯥ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯣꯝꯕꯤꯁꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯕꯦꯝꯃꯥ, ꯇꯝꯅꯥꯅ ꯗꯨꯛ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯗꯣ? ꯏꯃꯥ, ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯋꯥꯗꯣ ꯃꯃꯥꯗ ꯇꯝꯕ ꯉꯝꯗ ꯁꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯇꯣꯝꯕꯤ ꯇꯞꯅ, ꯌꯥꯏꯃꯥ, ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯀꯕꯣꯛꯂꯩ ꯃꯃꯥꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯃꯃꯥꯍꯣꯏ ꯈꯪꯍꯟꯗꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯄ ꯑꯃꯗꯤ ꯂꯝꯕꯤꯗ ꯇꯣꯝꯆꯥ ꯊꯦꯡꯅꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯏꯃꯥ, ꯇꯝꯅꯥꯅ ꯁꯥꯎꯔꯤꯁꯦ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥꯗꯨꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯔꯨꯕꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯍꯧꯒꯤ ꯈꯟꯅ ꯆꯩꯅ ꯊꯣꯛꯄꯗꯤ ꯏꯃꯥ ꯄꯥꯝꯗꯦꯀꯣ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯕꯨꯡ ꯅꯧꯄꯥ ꯂꯩꯇꯕ ꯅꯣꯏꯗꯤ ꯍꯦꯂꯥꯡ ꯊꯥꯡꯒꯅꯨ ꯍꯥꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯇꯥꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯊꯛꯇꯨꯗ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯆꯥꯗꯨ ꯀꯕꯣꯛꯂꯩꯅ ꯌꯥꯔꯛꯇꯕꯗꯨ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯝꯅꯥꯕꯨ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯀꯣꯏꯔꯒ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯎꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯟꯖꯥꯁꯤꯗ ꯇꯣꯝꯆꯥꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯃꯟꯗꯣꯟ ꯑꯗꯨ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯃꯅꯦ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯅꯨꯅ ꯃꯅꯦ ꯍꯣꯏꯗ ꯂꯥꯛꯄꯗ ꯇꯝꯅꯥꯁꯨ ꯌꯥꯎꯅ ꯂꯥꯛꯃꯤꯟꯅꯕꯗꯨ ꯇꯣꯝꯆꯥꯅ ꯎꯏ꯫ ꯇꯣꯝꯆꯥꯅ ꯃꯄꯨꯛꯅꯤꯡꯗ ꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯂꯥꯏꯁꯤꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦꯅꯦ, ꯑꯩꯅ ꯅꯤꯡꯕꯒ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯉꯛꯏꯅꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯆꯥ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯝꯅꯥꯒꯤ ꯃꯃꯥꯡꯗ ꯇꯣꯝꯆꯥꯒ ꯈꯪꯅꯕ ꯁꯥꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯏ꯫ ꯇꯝꯅꯥꯗꯤ ꯇꯣꯝꯆꯥ ꯎꯕꯗ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥꯅ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯥꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯔꯣ? ꯍꯥꯟꯅꯝꯇ ꯎꯗꯦꯅ, ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯇꯝꯅꯥ ꯇꯔꯪ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯇꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯇꯝꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯏ꯫ ꯃꯤꯅ ꯍꯪꯉꯤꯁꯤ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯕ꯫ ꯏꯕꯨꯡ, ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯇꯔꯪ ꯃꯥꯂꯪꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯕꯅꯤ꯫ ꯁꯥꯎꯅꯨꯀꯣ, ꯃꯃꯤꯡꯕꯨꯗꯤ ꯇꯝꯅꯥ ꯀꯧꯕꯅꯤ꯫ ꯁꯥꯎꯗꯦꯗ, ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯐꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯗꯒꯤ ꯇꯣꯝꯆꯥꯒ ꯇꯝꯅꯥꯒꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯇꯝꯅꯥ ꯍꯣꯏꯗ ꯂꯥꯛꯂꯕꯁꯨ ꯂꯩꯔꯕꯁꯨ ꯃꯃꯥꯗ ꯂꯩꯇꯦꯅ ꯈꯨꯝꯍꯟꯗꯨꯅ ꯑꯗꯨꯃꯛ ꯎꯅꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯀꯕꯣꯛꯂꯩꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯇꯝꯅꯥꯒ ꯇꯣꯝꯆꯥꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯏ꯫ ꯀꯕꯣꯛꯂꯩ ꯇꯣꯝꯆꯥꯒꯤ ꯋꯥꯈꯜꯗꯤ ꯊꯣꯏꯅ ꯑꯣꯏꯔꯨꯗꯦ, ꯑꯗꯨꯕꯨ ꯇꯝꯅꯥꯅ ꯃꯥ ꯎꯕꯗ ꯄꯩꯊꯣꯛꯂꯒ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯆꯥꯁꯨ ꯇꯧꯒꯦ ꯃꯇꯥꯒꯨꯝ
ꯇꯝꯅꯥꯒꯤ ꯃꯀꯣꯛꯇꯒꯤ ꯎꯅꯥ ꯑꯃ ꯄꯛꯂꯦ ꯍꯥꯏꯗꯅ ꯂꯧꯊꯣꯛꯄꯤ꯫ ꯃꯇꯧꯗꯨꯗ ꯇꯝꯅꯥꯗꯤ ꯇꯣꯝꯆꯥꯅ ꯃꯥꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯤꯕꯅꯤ ꯈꯟꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯇꯣꯝꯆꯥ ꯀꯕꯣꯛꯂꯩꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯏꯁꯥꯎ ꯁꯥꯎꯅ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯌꯥꯔꯦ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ꯫ ꯀꯩꯅꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤꯗꯅ꯫ ꯇꯣꯝꯆꯥ ꯇꯝꯅꯥꯅ ꯏꯀꯦ ꯀꯦꯁꯤꯟꯅꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯤ ꯆꯪꯈ꯭ꯔꯣ꯫ ꯇꯝꯅꯥ ꯇꯣꯝꯆꯥꯅ ꯑꯗꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯄꯨꯡꯅꯤꯡꯗ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯦ ꯈꯟꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯎꯅꯁꯦ ꯍꯥꯏꯕ ꯑꯣꯏꯔꯝꯂꯣꯏꯅꯦ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯕ ꯈꯛ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯨꯝꯅꯒꯤ ꯀꯕꯣꯛꯂꯩ ꯈꯛꯇꯅꯤ꯫ ꯇꯝꯅꯥ ꯇꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯄꯨꯞ ꯄꯨꯞ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯕꯗꯨꯗ ꯊꯣꯏꯅꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯇꯝꯅꯥ ꯇꯣꯝꯆꯥꯗ ꯇꯥꯏꯅꯕ ꯉꯝꯗ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯊꯣꯏꯅꯨ, ꯅꯪꯁꯨ ꯇꯥꯎ, ꯇꯣꯝꯆꯥꯅ ꯑꯩ ꯄꯥꯝꯗꯦ꯫ ꯇꯥ ꯇꯣꯝꯆꯥꯅ ꯄꯥꯝꯂꯤꯁꯦ ꯀꯕꯣꯛꯂꯩꯅꯤ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ? ꯈꯪꯗꯕ꯭ꯔꯣ? ꯁꯤ ꯑꯝꯇ ꯍꯥꯏꯌꯣ꯫ ꯊꯣꯏꯅꯨ ꯇꯝꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯝꯅꯥ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯅ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯈꯜꯂꯒ ꯀꯕꯣꯛꯂꯩꯅ ꯏꯕꯨꯡ ꯇꯣꯝꯆꯥꯅ ꯃꯍꯥꯛꯄꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯇꯝꯅꯥ, ꯊꯥꯏꯅ ꯅꯪꯒ ꯀꯕꯣꯛꯂꯩꯒꯅ ꯑꯩꯕꯨ ꯑꯋꯥꯡꯒꯤ ꯂꯝꯄꯥꯛꯇ ꯁꯝꯄꯣꯏꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯅ ꯑꯩꯅ ꯅꯪꯕꯨ ꯀꯕꯣꯛꯂꯩꯒ ꯅꯝꯗꯅ ꯈꯠꯅꯍꯟꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯍꯥꯛꯅ ꯇꯝꯅꯥ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯅꯕ ꯁꯤꯟꯈꯤꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯇꯝꯅꯥ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯤ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯏꯇꯥꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ, ꯑꯩꯅ ꯇꯥꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗ ꯀꯞꯂꯤ ꯀꯞꯂꯤ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯑꯉꯥꯡ ꯈꯔꯒꯤ ꯄꯥꯎꯗꯒꯤ ꯀꯕꯣꯛꯂꯩꯅ ꯇꯝꯅꯥꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯤ꯫ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯍꯪꯕꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯂꯝꯃꯤ, ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯄꯨ ꯎꯔꯒ ꯃꯇꯥꯅ ꯁꯥꯎꯔꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯁꯣꯝꯗꯅ ꯈꯣꯝꯕꯅ ꯇꯣꯝꯆꯥꯗ ꯇꯝꯅꯥ ꯉꯝꯗꯕꯒꯤ ꯄꯥꯎ ꯇꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯊꯣꯏꯅ ꯈꯟꯖꯤꯟꯗꯦ꯫ ꯏꯇꯥꯎ, ꯃꯥ ꯅꯥꯔ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯇꯥꯎ, ꯅꯪ ꯁꯤꯗꯤ ꯑꯉꯛꯄ ꯅꯨꯄꯥꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯦꯗꯅ ꯃꯔꯥꯟ ꯀꯩꯁꯨ ꯂꯩꯖꯗꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯁꯥꯟꯅꯕꯤꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯤꯕꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯍꯦꯛ ꯀꯣꯏꯔꯣ꯫ ꯑꯅꯥꯕꯤꯗꯣ ꯁꯤꯗꯧꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯈꯣꯝꯕ ꯇꯣꯝꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯇꯥ ꯑꯣꯏꯔꯁꯨ ꯍꯥꯏꯔꯞ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯁꯦꯡꯅ ꯈꯣꯝꯕ ꯇꯝꯅꯥꯕꯨ ꯎꯔꯨꯕꯗꯒꯤ ꯄꯥꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯎꯅ ꯀꯣꯏꯈꯤꯕꯗꯨꯗ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯕ ꯃꯇꯥꯎꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯅ ꯃꯥꯁꯨ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯅꯥꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯊꯤꯕ ꯐꯥꯎꯕ ꯌꯥꯎꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯇꯨꯡ ꯅꯣꯡꯃ ꯂꯝꯕꯤꯗ ꯈꯣꯝꯕꯒ ꯀꯕꯣꯛꯂꯩꯒ ꯊꯦꯡꯅꯩ꯫ ꯃꯇꯝꯗꯨꯗ ꯈꯣꯝꯕꯅ ꯀꯕꯣꯛꯂꯩꯗ ꯇꯝꯅꯥꯅ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯎꯅꯤꯡꯉꯤ ꯍꯥꯏꯅ ꯇꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟ ꯇꯝꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯀꯕꯣꯛꯂꯩ ꯇꯝꯅꯥꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ, ꯏꯇꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯇꯝꯅꯥꯁꯨ ꯃꯇꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯀꯞꯂꯤ ꯀꯞꯂꯤ ꯌꯥꯝꯅ ꯋꯥꯅ, ꯏꯇꯥ, ꯅꯪ ꯀꯞꯀꯅꯨ꯫ ꯑꯩꯅ ꯏꯇꯥꯗ ꯂꯥꯜꯂꯨꯕꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯏꯇꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯅꯕꯨ ꯏꯐꯝꯗ ꯑꯣꯏꯅꯗꯅ ꯀꯅꯥꯅ ꯑꯣꯏꯅꯒꯗꯧꯔꯤꯕꯅꯣ? ꯏꯇꯥ, ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯁꯦꯡꯗꯣꯛꯅꯕꯗꯒꯤ ꯇꯝꯅꯥꯗꯨ ꯇꯞꯅ ꯇꯞꯅ ꯅꯥꯕ ꯐꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯥ 5ꯒꯤ ꯇꯨꯡꯗꯗꯤ ꯇꯝꯅꯥꯒ ꯈꯣꯝꯕꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯄꯥꯎꯖꯦꯜꯗꯨ ꯇꯥꯔꯨꯕꯗ ꯇꯣꯝꯆꯥ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯥꯡꯂꯝꯃꯤ꯫